Hello, good afternoon, ma'am. Ngasiꯒꯤ ꯁꯩꯔꯦꯡꯁꯤꯅ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔ ꯁꯤꯡ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔ ꯁꯤꯡꯒꯤ ꯃꯥꯒꯤ ꯀꯩꯅꯣꯅꯤꯀꯣ ꯁꯩꯔꯦꯡ ꯏꯉꯥꯒꯤ ꯅꯣꯡꯀꯣ ꯃꯥꯒꯤ ꯁꯩꯔꯦꯡ ꯑꯅꯤ ꯌꯥꯎꯏ ꯏꯉꯥꯒꯤ ꯅꯣꯡ ꯍꯥꯏꯕ ꯑꯃꯒ ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯍꯥꯏꯕ ꯑꯃꯒꯀꯣ ꯑꯗꯨ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯤꯗꯤ ꯏꯉꯥꯒꯤ ꯅꯣꯡꯁꯤ ꯇꯧꯔꯁꯤꯀꯣ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔꯁꯤ 1935ꯗ ꯄꯣꯛꯑꯦꯀꯣ ꯑꯗꯨꯒ 2016ꯗ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯃꯥꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯃꯉꯥ ꯄꯨꯊꯣꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯦꯛ ꯑꯍꯥꯟꯕꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯇꯦꯂꯪꯒꯥ ꯀꯣ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯇꯦꯂꯪꯒꯥꯁꯦ ꯀꯩꯅꯣꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯦꯂꯪꯒꯥꯁꯦ ꯀꯩꯅꯣ 1962ꯗꯀꯣ ꯑꯗꯨꯒ ꯃꯃꯥ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯦꯁꯤꯅ 1974ꯗ ꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯉꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯈꯪꯒꯗꯕ ꯑꯃꯅ ꯍꯌꯦꯡ ꯑꯟꯁꯥꯔ ꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯊꯣꯔꯛꯏ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇꯒꯤ ꯂꯧꯊꯣꯔꯛꯏ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯁꯤꯗꯒꯤ ꯁꯩꯔꯦꯡ ꯑꯅꯤꯃꯛ ꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯇꯣꯏꯅꯦꯀꯣ ꯏꯉꯥꯒꯤ ꯅꯣꯡꯗꯨꯁꯨꯀꯣ ꯏꯉꯥꯒꯤ ꯅꯣꯡꯁꯤꯁꯨ ꯑꯗꯨꯒ ꯀꯔꯤ ꯃꯃꯥ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯤꯁꯤꯁꯨ ꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯄ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯅꯤꯃꯛ ꯑꯗꯨꯒ 1974ꯗ ꯑꯗꯨꯝ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯤꯛꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ 1985ꯗ ꯈꯨꯜ ꯑꯃꯒꯤ ꯋꯥꯔꯤꯁꯦ ꯏꯔꯛꯑꯦ ꯑꯗꯒꯤ ꯋꯥꯛꯆꯤꯡꯒꯤ ꯀꯕꯤꯇꯥ ꯀꯣ 1999ꯗꯀꯣ ꯑꯗꯨ ꯁꯤꯗꯤ ꯑꯉꯥꯡꯒꯤ ꯁꯅꯥ ꯀꯩꯊꯦꯜ ꯂꯩꯄꯗꯨꯕꯤ ꯍꯥꯏꯁꯦ ꯑꯉꯥꯡꯒꯤꯅꯤꯀꯣ ꯁꯩꯔꯦꯡꯅꯦ 1999ꯁꯤꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯕ ꯏꯕ ꯍꯧꯈꯤꯕꯁꯦ ꯂꯩ ꯂꯥꯡꯕ 1946ꯗ ꯂꯩ ꯂꯥꯡꯕꯅ ꯏꯕ ꯍꯧꯋꯤꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯀꯕꯤ ꯑꯦꯂꯥꯕꯝ ꯅꯤꯂꯀꯥꯟꯇꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤꯗ ꯇꯧꯈꯤꯕ ꯀꯕꯤꯗꯣ ꯑꯗꯨꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯣꯗꯔꯅꯤꯁ ꯀꯕꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯁꯨ ꯔꯤꯌꯦꯂꯤꯁ ꯀꯕꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯃꯥꯒ ꯀꯕꯤ ꯑꯦꯂꯥꯡꯕꯝ ꯅꯤꯂꯀꯥꯟꯇꯒ ꯈꯦꯠꯅꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯅ ꯁꯦꯇꯥꯔꯤꯀꯦꯜ ꯑꯣꯔ ꯑꯥꯏꯔꯅꯤ ꯇꯥꯏꯞ ꯑꯣꯐ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤ ꯂꯛꯅꯕꯒꯤ ꯈꯨꯏꯁꯦ ꯃꯥꯅ ꯇꯣꯞꯅꯤꯀꯣ ꯁꯦꯇꯥꯔꯤꯀꯦꯜꯗ ꯃꯥꯅ ꯃꯤ ꯂꯛꯅꯔꯒ ꯏꯕꯁꯤꯗ ꯀꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯈꯤꯕꯁꯦ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔ ꯑꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯤꯁꯤꯗ ꯅꯪꯗꯤ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯇꯧꯗꯦ ꯍꯥꯏꯒꯨꯝꯕ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯇꯧꯋꯦ ꯍꯥꯏꯔꯒ ꯃꯤꯁꯦ ꯂꯛꯅꯕꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯦꯕ ꯅꯪꯗꯤ ꯐꯩ ꯅꯪꯗꯤ ꯅꯪꯗꯤ ꯌꯥꯝ ꯐꯩꯅꯒ ꯍꯥꯏꯔꯒ ꯍꯩꯃꯥ ꯅꯪꯗꯤ ꯑꯗꯨ ꯇꯧꯏꯅꯒ ꯍꯥꯏꯔꯒ ꯃꯤꯉꯣꯟꯗ ꯍꯥꯏꯗꯤ ꯑꯣꯄꯣꯖꯤꯠꯇ ꯍꯥꯏꯔꯀꯥꯟꯗ ꯃꯤ ꯂꯛꯅꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯥꯏꯔꯅꯤ ꯍꯥꯏꯁꯤꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯅ ꯃꯦꯟ ꯊꯤꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯁꯩꯔꯦꯡꯁꯦ ꯏꯔꯛꯄ ꯃꯇꯝꯗ ꯂꯧꯈꯠꯂꯛꯄ ꯃꯦꯟ ꯊꯤꯝꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯀꯔꯞꯁꯟꯒꯨꯝꯕ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯇꯧꯕꯒꯨꯝꯕ ꯏꯃꯣꯔꯦꯜ ꯇꯧꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯍꯤꯔꯝꯗ ꯑꯣꯏꯅ ꯌꯥꯝꯅ ꯏꯌꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯁꯤ 1925ꯗ ꯄꯣꯛꯑꯕꯅꯤꯅ ꯃꯥ ꯑꯗꯩ ꯋꯥꯔꯜ ꯋꯥꯔ ꯑꯗꯨꯝ ꯊꯦꯡꯅꯔꯝꯃꯅꯤ ꯋꯥꯔꯜ ꯋꯥꯔ 2 ꯀꯣ ꯑꯗꯨꯝ ꯊꯦꯡꯅꯔꯝꯃꯅꯤ ꯑꯗꯨꯗꯨꯅ ꯂꯥꯟ ꯌꯥꯝ ꯊꯦꯡꯅꯔꯛꯄꯅꯤꯅ ꯂꯥꯟꯒꯤ ꯑꯋꯥ ꯆꯩꯅꯥꯗꯨꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯦꯕ ꯍꯥꯏꯗꯤ ꯂꯥꯟꯒꯤ ꯑꯋꯥ ꯆꯩꯅꯥꯗꯨꯁꯨ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯗ ꯑꯗꯨꯝ ꯎꯠꯂꯛꯑꯦꯕꯀꯣ ꯑꯗꯒꯤ ꯂꯥꯟ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯑꯩꯈꯣꯏ 1947 ꯑꯣꯛꯇꯣꯕꯔ 15ꯗ ꯇꯤꯟꯈ꯭ꯔꯦ ꯑꯗꯨꯗ ꯇꯤꯜꯂꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯋꯔ ꯃꯨꯟꯅꯕ ꯂꯩꯗꯅꯀꯣ ꯑꯗꯣ ꯄꯥꯋꯔ ꯃꯨꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯩꯗ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯑꯗꯨꯒꯤ ꯁꯛꯇꯤ ꯄꯥꯝꯅꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯑꯃ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯎꯕꯗꯣ ꯑꯗꯨꯒꯤ ꯃꯃꯤꯁꯨ ꯌꯥꯝ ꯇꯥꯏ ꯃꯥꯒꯤ ꯁꯩꯔꯦꯡ ꯃꯌꯥꯝꯁꯤꯡꯁꯤꯗꯀꯣ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯥꯒꯤ ꯁꯣꯁꯥꯏꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔ ꯃꯇꯨꯡꯗ ꯂꯥꯛꯄ ꯁꯣꯁꯥꯏꯇꯤꯁꯤꯡꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤꯗ ꯈꯟꯕ ꯀꯔꯞꯁꯟ
ꯍꯣꯠꯁꯛꯋꯥꯅꯣ ꯀꯣ ꯑꯗꯒꯤ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯤꯁꯤꯗꯁꯨ ꯀꯥꯏꯊꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯕ ꯃꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯅꯨꯄꯤꯒꯤ ꯃꯁꯛ ꯀꯣ ꯅꯨꯄꯤꯒꯤ ꯍꯥꯟꯅꯒꯤ ꯁ꯭ꯇꯦꯇꯁ ꯂꯩꯖꯔꯝꯕ ꯁ꯭ꯇꯦꯇꯁꯇꯣ ꯀꯥꯏꯊꯔꯛꯄꯒꯨꯝꯕ ꯀꯣ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯍꯤꯔꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯤꯔꯝꯁꯦ ꯃꯥꯒꯤ ꯏꯕꯒꯤ ꯍꯤꯔꯝꯁꯦ ꯁꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯦꯕꯀꯣ ꯌꯥꯅꯤꯅ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯨꯠꯏ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯠꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯇꯥꯔꯤꯀꯦꯜ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯔꯦꯝꯅꯕ ꯀꯣ ꯀꯔꯦꯝꯅꯕꯒꯤ ꯈꯨꯠꯏꯁꯤꯅꯤꯀꯣ ꯁꯦꯇꯥꯔꯤꯀꯦꯜꯁꯤꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯤꯕꯨ ꯁꯥꯎꯍꯟꯕꯗꯤ ꯃꯥꯟꯕꯀꯣ ꯑꯗꯨꯗꯨꯒ ꯁꯥꯎꯗꯤ ꯁꯥꯎꯗꯕ ꯈꯟꯊꯔꯨꯔꯒꯗꯤ ꯒ꯭ꯌꯥꯟ ꯄꯤꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯂꯛꯅꯕꯒꯨꯝꯕꯀꯣ ꯍꯥꯏꯗꯤ ꯂꯛꯅꯕ ꯀꯔꯦꯝꯅꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯐꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯒꯤ ꯇꯁꯦꯡꯅ ꯄꯤꯌꯣꯔ ꯐꯥꯒꯤꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯅꯣꯛꯅꯤꯡꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯅꯣꯛꯅꯤꯡꯍꯟꯕ ꯑꯗꯨꯒꯨꯝꯕꯗ ꯇꯧꯔꯒ ꯂꯦꯁꯟ ꯄꯤꯕ ꯑꯣꯏꯗꯣꯏꯅꯦꯕ ꯅꯣꯛꯅꯤꯡꯍꯟꯕ ꯀꯣ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯍ꯭ꯌꯨꯃꯔ ꯀꯣ ꯍ꯭ꯌꯨꯃꯔ ꯑꯗꯨꯒ ꯋꯤꯠ ꯍꯥꯏꯗꯤ ꯏꯟꯇꯦꯂꯤꯖꯦꯟ ꯍ꯭ꯌꯨꯃꯔꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯕ ꯐꯥꯒꯤꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨꯒ ꯑꯥꯏꯔꯅꯤ ꯍꯥꯏꯁꯤꯅ ꯉꯁꯥꯏ ꯑꯩ ꯍꯥꯏꯕꯗꯣ ꯅꯪꯗꯤ ꯌꯥꯝ ꯐꯩꯅ ꯅꯪꯗꯤ ꯍꯥꯏꯗꯤ ꯍꯨꯔꯥꯟꯕꯗꯨꯗ ꯅꯪꯗꯤ ꯂꯝꯆꯠ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯅꯪ ꯍꯥꯏꯗꯤ ꯅꯪꯗꯤ ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯍꯨꯔꯥꯟꯕꯗꯨꯗꯒ ꯍꯥꯏꯕꯤꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯂꯛꯅꯕꯗꯣ ꯅꯪꯁꯦ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯃꯤꯅꯤ ꯀꯥꯏ ꯍꯥꯏꯕꯤꯗꯣ ꯍꯥꯏꯗꯤ ꯑꯣꯄꯣꯖꯤꯠ ꯁꯦꯟꯁꯇ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯈꯨꯏꯁꯤꯗꯁꯨ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯑꯦꯂꯨꯖꯟ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯑꯦꯂꯨꯖꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯦ ꯁꯥꯒꯠꯂꯒ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯁꯥꯒꯠꯂꯒ ꯃꯤꯉꯣꯟꯗ ꯄꯤꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯑꯂꯪꯀꯥꯔ ꯐꯖꯕꯀꯣ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯀꯩꯅꯣꯒꯨꯝꯕ ꯌꯥꯝ ꯌꯥꯎꯋꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯑꯗꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯝꯕꯣꯂꯤꯖꯝꯁꯤꯁꯨ ꯌꯥꯝ ꯌꯥꯎꯋꯤ ꯁꯤꯝꯕꯣꯂꯤꯖꯝꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯝꯕꯣꯂꯤꯖꯝꯁꯤꯗ ꯑꯌꯥꯝꯕꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯂꯤꯗ ꯍꯦꯛꯇ ꯏꯒꯦ ꯅꯤꯡꯕ ꯀꯥꯏꯔꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯁꯤꯝꯕꯣꯂꯤꯀꯦꯜꯂꯤ ꯃꯥꯅ ꯔꯤꯄ꯭ꯔꯖꯦꯟ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯝ ꯍꯣꯔꯦꯟ ꯁꯤꯝꯕꯣꯂꯤꯖꯝꯁꯤꯁꯨ ꯑꯇꯣꯞꯄ ꯁꯤꯝꯕꯣꯂꯤꯖꯝ ꯉꯁꯥꯏꯒꯤ ꯏꯉꯥꯒꯤ ꯅꯣꯡꯁꯤꯗꯁꯨ ꯁꯤꯝꯕꯣꯂꯤꯖꯝ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯈꯤꯅꯤꯀꯣ ꯍꯥꯏꯕꯗꯤ ꯀꯔꯕꯥꯔꯋꯥꯂꯥꯁꯤꯡꯒꯤ ꯁꯤꯝꯕꯣꯂꯤꯖꯝ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯒꯗꯤ ꯏꯇꯔꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯏꯜꯇꯔꯦꯁꯟ ꯀꯣ ꯑꯜꯇꯔꯦꯁꯟ ꯍꯥꯏꯗꯤ ꯁꯤꯁꯦ ꯍꯟꯖꯤꯟ ꯍꯥꯏꯕꯗꯣ ꯄꯣꯠ ꯑꯃꯁꯦ ꯋꯥꯔꯗꯀꯥꯁꯦ ꯍꯟꯖꯤꯟ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯦ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯕꯗ ꯍꯟꯖꯤꯟ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯀꯣ ꯑꯗꯨꯗꯣ ꯌꯥꯝ ꯃꯥꯁꯦ ꯍꯣꯔꯦꯟꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐ ꯈꯔꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯈꯔꯒ ꯇꯧꯔ ꯊꯣꯛꯂꯛꯈꯤꯅꯦꯕꯀꯣ ꯌꯦꯡꯁꯤꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯌꯥꯎꯔꯛꯈꯤꯅꯤ ꯑꯗꯨꯗꯤ ꯑꯩ ꯁꯩꯔꯦꯡ ꯃꯅꯨꯡꯗ ꯄꯥꯔꯛꯑꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯁꯦ ꯁꯩꯔꯦꯡꯁꯦ ꯍꯧꯔꯁꯦꯀꯣ ꯂꯦꯠꯁ ꯕꯤꯒꯤꯟ ꯁꯩꯔꯦꯡꯁꯦ ꯏꯉꯥꯒꯤ ꯅꯣꯡ ꯐꯣꯡꯕ ꯆꯍꯤꯁꯦ 1974ꯁꯦ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ ꯈꯥꯛꯅ ꯄꯥꯔꯛꯑꯒꯦꯀꯣ ꯈꯥꯛꯅ ꯂꯥꯎꯅ ꯁꯥꯠꯂꯛꯂꯦ ꯀꯣ ꯏꯉꯥꯒꯤ ꯅꯣꯡ ꯆꯨꯔꯛꯂꯦ ꯑꯅꯧꯕ ꯅꯣꯡꯒꯤ ꯀꯨꯆꯨ ꯃꯝꯕ ꯁ꯭ꯌꯥꯝ
khakna laurakle he bagaban haitharakle sahargi tingi dramgi yumthakta ingagi nong leirak khongban thumlakle hangoi khonglakle haitharakle nong lepa naidana lepa leitraba ingagi nong sida part ama leiriko ingagi nong sidaina sibok sida haining ise simple word ngatane aruba word ambo yaude kuchu mamba krishna syam krishna duni ko krishna duni koi kuchu bumu adi syam krishna kuchu ni haina sak thiba mi se krishna kuchu ni dum haidan khakna laurakle hadi nong tarakpagi mong duni ko description do pire ini he bhagavan sida isa prayer tawbagi ama hairiko hadi krishna kuchu gi nong do tarakpada mase he bhagavan aina prayer tawbagi mong ama tore prayer sisu kaino hindu gi oiba prayer duni ko he bhagavan hindi ni ko aduna mana heng saireng sigi iba matamda hindi word sisu dum sijinai ko haitharakle sahargi tingi dramgi yumthakta saharda su tare leirak khongban thumlakle asi kano da su tare ko hadi khogang da su tare hangoi khonglakle haitharakle nong lepa naidana lepa leitraba ingagi no sidaisa gyan tadaba bo yaude ko nong tabagi mong duni saharda su kano da su leirak khongban khodimak loina sukna sina haise kaino ishorna koida nong tahanba matamda koida michang mikhai naide mafam khodimakta misang mikhai naidana mafam khodimakta nongje tahalle misang mikhai naidabaduni ko sidaisa sigi paatsin ulise dagi sahargi lamjauda ko sahargi description amu pire ko sahargi description sidana sahargi lamjauda machi da ichel naina chelakle lambi mayagi yum saijinda nong thuplamba nupa kanadare chona chenkhare matu cholaba san amubi amatang leptuna leihori lepa leitana haitharakli lepa haitraba ingagi no sidai yo lepa haitraba ingagi no singa saida so haigin lepa leitraba ingagi no lepa leitraba haitraba ingagi no sida haiming ise kaino continuous oina taba nong duni ko se continuity du sidai se ulini ko adi akoida nong se leptri haibagi mo ma uliba kano adi seasoning saigi alteration haido ko aduga sahargi lamjauda machi da ichel naina chelakle lambi mayagi yum saijinda nong thulamba nupa kanadre chona chenkhre matu cholaba san amubi amatang leptuna leihori lepa leitana haitharai lepa haitraba ingagi no sesina haining ise kaino sahargi description dani ko saharda koigi machi da ising thungbalakpagi ichel naina chelakpagum ko lambi mayagi yum saijinda nong thulamba mi je nong ha mangaramadu nong swa ha tabedagi chenagiba ko matu cholaba san amubi ko amatang leptuna leihori sidaisa hairisi kaino matu san amubi ma leptuna leihori poetic description dadi kashu adi meaning atopa mabau leite but tawadabu koina sidaida taning ise kaino harakanda koigi nong cholabasu adi thabak tawdaba yade kaina or adi thuppasu thuptrasu dum cho taw leire kain khanba mi singdugi style do hoiduni ko adi cholasu kaishu ka adi kaidre kain khanba kano dune sanjide dum mapanda dum leitana ko ado mapanda leiba sa nga kharagi description adum pirakeni horen hui adagi huranba kai kra ma pirakeni adu sudum khangsambe haitharakle nong amuka hanna lairabagi piklaba sagairaba yumgi yumthakta yungo ngasai ina khunbagi jingadasu ko lairabagi piklaba sagairaba yumgi yumthaktasu adadi kadaidana lairaba haidana ko adi lairabagi piklaba sagairaba yumgi yumthaktasu ko ani nongse lep leitana haitharakle aduga sida
ꯁꯤꯁꯨ ꯆꯨꯝꯃꯤꯀꯣ ꯂꯥꯏꯔꯕꯒꯤ ꯄꯤꯛꯂꯕ ꯁꯦꯒꯥꯏꯔꯕ ꯌꯨꯝꯒꯤ ꯌꯨꯝꯊꯛꯇ ꯀꯗꯥꯏꯗꯅꯣ ꯂꯥꯏꯔꯕ ꯍꯥꯏꯗꯅ ꯀꯣ ꯁꯤꯁꯤꯅ ꯇꯥꯏꯁꯦ ꯀꯩꯅꯣ ꯂꯥꯏꯔꯕꯒꯤ ꯌꯨꯝꯗꯁꯨ ꯅꯣꯡ ꯇꯥꯏ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯌꯨꯝꯗꯁꯨ ꯅꯣꯡ ꯇꯥꯏ ꯁꯩꯖꯤꯟ ꯁꯌꯥ ꯂꯣꯏꯅꯃꯛ ꯅꯣꯡ ꯇꯥꯏ ꯑꯗꯨꯗꯨꯅꯤꯀꯣ ꯖꯁ ꯑꯗꯨꯗꯨꯅ ꯈꯪꯕꯤꯔꯣ ꯑꯗꯒꯤ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ ꯙꯅꯟꯖꯣꯏ ꯁꯤꯗꯩꯁꯤꯗ ꯀꯔꯦꯛꯇꯔ ꯑꯃꯈꯛ ꯁꯩꯔꯦꯡꯁꯤꯗ ꯂꯥꯛꯑꯦꯀꯣ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ ꯙꯅꯟꯖꯣꯏ ꯁꯤꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒꯤ ꯇꯥꯏꯞꯇꯒ ꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ ꯙꯅꯟꯖꯣꯏ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯋꯥꯔꯦꯡꯒꯤ ꯇꯥꯏꯞꯇ ꯏꯕ ꯄꯣꯏꯝ ꯁ꯭ꯇꯥꯏꯜꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯍꯌꯦꯡ ꯄꯣꯏꯝ ꯁ꯭ꯇꯥꯏꯜꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯁꯟꯗꯅꯣ ꯍꯪꯕ ꯃꯇꯝꯗ ꯋꯥꯔꯦꯡꯒꯤ ꯁ꯭ꯇꯥꯏꯜꯗ ꯏꯕ ꯁꯟꯗꯗ ꯏꯕꯗꯣꯏꯅꯦ ꯁꯟꯗ ꯃꯃꯤꯡꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯀꯥꯎꯔꯦ ꯑꯩ ꯃꯃꯥꯡꯗꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯒꯒꯨꯝ ꯇꯧꯔꯕꯅꯦ ꯋꯥꯔꯦꯡꯒꯤ ꯇꯥꯏꯞꯇ ꯏꯕ ꯁꯟꯗꯁꯦ ꯀꯩꯅꯣꯝ ꯍꯥꯏꯕꯗꯤ ꯀꯥꯎꯔꯦ ꯃꯅꯤꯡ ꯊꯣꯡ ꯃꯃꯥꯡ ꯊꯣꯡ ꯄꯣꯔꯣꯟ ꯊꯥꯈ꯭ꯔꯦ ꯏꯉꯟ ꯉꯟꯅ ꯁꯤꯗꯩꯁꯤꯗ ꯙꯅꯟꯖꯣꯏ ꯍꯥꯏꯔꯤꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯙꯅꯟꯖꯣꯏ ꯍꯥꯏꯔꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯗꯨꯅꯦꯕꯀꯣ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯒꯣꯗꯥꯎꯟ ꯁꯪꯉꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡꯗꯨꯅꯦꯕ ꯀꯣ ꯄꯩꯁా ꯄꯥꯏꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡ ꯃꯃꯥꯡ ꯊꯣꯡ ꯄꯧꯔꯣꯟ ꯊꯥꯈ꯭ꯔꯦ ꯉꯟ ꯉꯟꯅ ꯃꯤꯅꯤꯡꯗꯤ ꯃꯣꯏꯗꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯅꯤꯅ ꯅꯣꯡꯁꯤ ꯇꯥꯔꯛꯄꯁꯤꯗ ꯅꯣꯡꯗꯣ ꯊꯨꯝꯃꯛꯑꯒꯗꯤ ꯄꯣꯠ ꯆꯩ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯕ ꯌꯥꯔꯅꯤ ꯀꯣ ꯑꯗꯨ ꯈꯟꯕꯒꯤꯅꯦꯕꯀꯣ ꯃꯅꯤꯡ ꯊꯣꯡ ꯃꯃꯥꯡ ꯊꯣꯡ ꯄꯧꯔꯣꯟ ꯊꯥꯈ꯭ꯔꯦ ꯍꯥꯏꯁꯦ ꯏꯉꯟ ꯉꯟꯅ ꯀꯣ ꯁꯤ ꯇꯧꯔꯤꯁꯤꯅꯦ ꯕꯟ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄꯒ ꯀ꯭ꯌꯨ ꯂꯦꯞꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯣꯏꯜ ꯄꯝꯗ ꯂꯣꯏ ꯊꯤꯡꯖꯤꯟꯅꯔꯒ ꯑꯗꯨ ꯕ꯭ꯂꯦꯛꯇꯅ ꯄꯥꯛꯌꯣꯟꯗ ꯌꯣꯟꯕꯗꯣ ꯃꯃꯥꯡꯗ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯅꯤꯡ ꯊꯣꯡ ꯄꯧꯔꯣꯟ ꯊꯥꯈ꯭ꯔꯦ ꯉꯟ ꯉꯟꯅ ꯃꯆꯥ ꯃꯈꯩꯁꯨ ꯂꯣꯏꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯩꯐꯨ ꯃꯩꯖꯥꯎ ꯃꯈꯨꯠꯅ ꯍꯧꯗꯨꯅ ꯐꯝꯃꯤꯟꯅꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯁꯤꯡ ꯌꯦꯟ ꯆꯍꯤꯒꯤ ꯄꯩꯔꯦ ꯉꯥꯔꯤ ꯍꯋꯥꯏ ꯉꯥꯃꯨ ꯂꯩꯔꯧ ꯆꯍꯤ ꯑꯃꯒꯤ ꯍꯦꯟꯅ ꯂꯩꯔꯦ ꯀꯅꯥꯕꯨꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯀꯤꯒꯗꯕ ꯆꯨꯔꯣ ꯅꯣꯡ ꯍꯩꯊꯔꯣ ꯇꯥꯅꯤꯡꯕ ꯃꯈꯩ ꯇꯥꯖꯔꯣ ꯑꯍꯥꯡꯕꯗ ꯌꯦꯡꯉꯤ ꯙꯅꯟꯖꯣꯏ ꯁꯤꯗꯩꯗ ꯍꯥꯏꯔꯤꯁꯦ ꯙꯅꯟꯖꯣꯏꯒꯤ ꯋꯥꯔꯤꯅꯤꯀꯣ ꯂꯥꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯃꯆꯥꯈꯩꯗꯣ ꯇꯨꯝꯍꯟꯈ꯭ꯔꯦ ꯃꯩꯐꯨ ꯊꯥꯒꯠꯂꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯃꯤꯅꯤꯡꯗꯤ ꯁꯤꯗꯩꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡꯁꯦ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯟꯅꯗꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯀꯣ ꯑꯗꯒꯤ ꯁꯤꯡ ꯌꯦꯟ ꯆꯍꯤꯒꯤ ꯄꯩꯔꯦ ꯉꯥꯔꯤ ꯍꯋꯥꯏ ꯉꯥꯃꯨ ꯂꯩꯔꯧ ꯆꯍꯤ ꯑꯃꯒꯤ ꯍꯦꯟꯅ ꯂꯩꯔꯦ ꯁꯤꯗ ꯁꯣꯁꯥꯏꯇꯤꯒꯤ ꯃꯇꯝꯗꯨꯗ ꯁꯤꯡ ꯌꯦꯟ ꯂꯩꯔꯒꯗꯤ ꯍꯤꯡꯒꯅꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯗꯅ ꯆꯦꯡꯒ ꯀꯩꯅꯣ ꯊꯨꯝꯒ ꯂꯩꯔꯒꯗꯤ ꯂꯥꯜꯂꯁꯨ ꯍꯤꯡꯒꯅꯤ ꯆꯍꯤ ꯑꯃꯒꯤ ꯍꯦꯟꯅ ꯂꯩꯔꯦ ꯀꯅꯥꯕꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯀꯤꯒꯗꯕ ꯆꯨꯔꯣ ꯅꯣꯡ ꯍꯩꯊꯔꯣ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯒꯤ ꯇꯨꯡꯁꯤꯜꯂ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯏꯆꯥꯎ ꯊꯣꯛꯀꯦꯔꯥ ꯊꯣꯛꯑꯦꯔꯥ ꯆꯨꯗ ꯆꯨꯔꯣ ꯏꯆꯥꯎ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯡꯅ ꯑꯩꯈꯣꯏ ꯆꯦꯡ ꯍꯋꯥꯏ ꯌꯣꯟꯗꯣꯔꯤꯅꯤ ꯁꯤꯅꯦꯕꯀꯣ ꯍꯩꯊꯔꯣ ꯇꯥꯅꯤꯡꯕ ꯃꯈꯩ ꯇꯥꯖꯔꯣ ꯑꯍꯥꯡꯕꯗ ꯌꯦꯡꯉꯤ ꯙꯅꯟꯖꯣꯏ ꯃꯊꯛꯇ ꯌꯦꯡꯈꯠꯂꯤꯀꯣ ꯍꯪꯂꯛꯏ ꯑꯗꯨꯒ ꯈꯪꯅ ꯈꯪꯅ ꯀꯥꯎꯈꯤꯕꯗꯧꯅ ꯁꯤ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯔ ꯂꯩꯔꯕ ꯄꯣꯠꯅꯤ ꯁꯤꯅꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯕ ꯄꯣꯠꯅꯤ ꯀꯥꯎꯁꯟꯅꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯒꯣꯃꯇꯤꯗ ꯍꯪꯉꯛꯏꯅꯦ ꯃꯥꯏ ꯅꯨꯄꯤ ꯒꯣꯃꯇꯤꯗꯨꯗ ꯃꯥꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯒꯣꯃꯇꯤꯗꯀꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯑꯗꯨꯕꯨ ꯌꯥꯝꯅ ꯏꯪꯅ ꯃꯥꯒꯤ ꯅꯨꯄꯤ ꯒꯣꯃꯇꯤꯅ ꯈꯨꯝꯃꯛꯑꯦꯀꯣ ꯍꯥꯏꯗꯤ ꯍꯪꯉꯤꯁꯦ ꯀꯩꯅꯣ ꯐꯧꯒꯤ ꯃꯃꯜ ꯀꯌꯥ ꯌꯧꯈ꯭ꯔꯒꯦ ꯐꯧꯒꯤ ꯃꯃꯜꯁꯦ ꯀꯌꯥꯅꯣ ꯁꯤꯅꯤ ꯈꯪꯉꯤꯅꯤꯀꯣ ꯐꯧ ꯃꯃꯜꯁꯦ ꯀꯌꯥꯅꯣ ꯁꯅꯥ ꯉꯛꯅ ꯀꯣ ꯆꯥꯛꯂꯤꯕ ꯃꯩꯐꯨꯒꯤ ꯃꯩꯉꯥꯟꯗꯨꯗ ꯁꯅꯥ ꯈꯨꯗꯣꯞꯇꯨ ꯌꯦꯡꯗꯨꯅ ꯁꯤꯅ ꯃꯤꯅꯤꯡꯗꯤ ꯃꯇꯝꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯦ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯝ ꯁꯤꯟꯅꯩꯗꯅꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯟꯅꯔꯤ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯣ ꯂꯝꯁꯥꯡꯗꯅ 35 ꯅꯝꯕꯣꯜꯗꯅ 38 ꯁꯤꯡꯖꯃꯩꯗꯅ 38 ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ ꯙꯅꯟꯖꯣꯏ ꯁꯤꯒꯨꯝꯕ ꯍꯥꯏꯔꯛꯏꯁꯦ ꯂꯝꯁꯥꯡꯗꯅ ꯃꯃꯟꯗꯨꯅꯤꯀꯣ ꯄꯣꯠ ꯆꯩꯒꯤ ꯃꯃꯟꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯄꯣꯠ ꯆꯩ ꯃꯃꯜꯁꯦ ꯃꯥꯟꯅꯗ꯭ꯔꯤꯀꯣ ꯂꯝꯁꯥꯡꯗꯅ 35 ꯂꯝꯁꯥꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯂꯩꯕꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯁꯦꯝꯕ ꯃꯣꯏ ꯆꯠꯂꯀꯥꯟꯗ ꯂꯩꯕ ꯂꯝꯗꯨꯅꯤꯀꯣ ꯂꯝꯁꯥꯡ ꯍꯥꯏꯁꯦ ꯎꯔꯤꯄꯣꯛ ꯂꯥꯏꯟꯗ ꯆꯠꯂꯒ ꯂꯩꯕ ꯑꯗꯨꯒ ꯅꯝꯕꯣꯜ ꯍꯥꯏꯁꯤꯅ ꯃꯣꯏꯔꯥꯡ ꯂꯥꯏꯟꯂꯣꯝꯗ ꯆꯠꯂꯒ ꯂꯩꯕꯗꯣ
ꯃꯣꯏꯔꯥꯡꯂꯝꯗ ꯕꯤꯁꯅꯨꯄꯨꯔ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯅꯝꯕꯣꯜ ꯑꯗꯒꯤ ꯁꯤꯡꯖꯃꯩꯁꯤꯅ ꯑꯗꯨꯝ ꯁꯤꯡꯖꯃꯩꯗꯤ ꯈꯪꯉꯝꯃꯅꯤ ꯀꯣ ꯑꯗꯨ ꯈꯥ ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯃꯤ ꯙꯅꯟꯖꯣꯏ ꯍꯥꯏꯗꯤ ꯁꯤꯡꯖꯃꯩꯗꯅ 39 ꯁꯤꯗꯅ 39 ꯁꯍꯔꯗꯅ 39 ꯅꯝꯕꯣꯜꯁꯤꯅ ꯁꯍꯔ ꯈꯤꯇꯪ ꯂꯩꯊꯔꯛꯄꯗ 38 ꯀꯣ ꯈꯤꯇꯪ ꯁꯍꯔꯗ ꯂꯩꯊꯔꯛꯄꯗ ꯑꯗꯒꯤ ꯂꯝꯁꯥꯡ 30 ꯆꯤꯡꯃꯌꯥ 35 ꯀꯣ ꯄꯣꯠꯆꯩ ꯃꯃꯜꯁꯤꯕꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯦ ꯃꯇꯝꯗꯨꯗ ꯁꯤꯒꯤ ꯁꯩꯔꯦꯡꯁꯤꯅ ꯏꯔꯤꯕꯒꯤ ꯃꯇꯝꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯣꯊꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯍꯥꯏꯗꯤ ꯐꯧ ꯁꯪꯕꯥꯏꯁꯤꯗ ꯁꯤ ꯁꯪꯕꯥꯏꯒꯤ ꯄ꯭ꯔꯥꯏꯁ ꯉꯥꯛꯇꯅꯤꯀꯣ ꯐꯧ ꯁꯪꯕꯥꯏꯁꯤꯗ 25-30 ꯄꯤꯔꯛꯑꯕ ꯑꯗꯩ ꯍꯥꯏꯗꯤ ꯋꯥꯔ ꯃꯇꯝꯗꯨꯗ ꯐꯧ ꯁꯪꯕꯥꯏꯗ ꯁꯤ ꯋꯥꯔ 2ꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯛꯄ ꯃꯇꯝꯗꯨꯗ ꯐꯧ ꯁꯪꯕꯥꯏꯁꯤꯗ 30 ꯀꯣ 25 ꯁꯨꯃꯥꯏꯅ ꯄꯤꯅꯔꯤꯅꯦꯕ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯁꯤꯁꯦ 1970s 80s 1970 80sꯀꯤ ꯃꯇꯝꯗ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯩꯗ 35 37 39ꯒ ꯄꯤꯔꯛꯏꯅꯦ ꯍꯧꯖꯤꯛꯁꯤ ꯀꯌꯥ 60 ꯍꯦꯟꯅ ꯄꯤꯔꯖꯥꯠꯂꯣ ꯑꯩꯁꯨ ꯀꯥꯎꯔꯦ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯃꯤ ꯙꯅꯟꯖꯣꯏ ꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝ ꯁꯣꯛꯑꯦꯕ ꯂꯥꯟꯁꯨ ꯇꯧꯈꯤꯕ ꯑꯦꯟ ꯑꯣꯜꯁꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯁꯤꯅ ꯄꯥꯎ ꯐꯅꯗꯕꯗꯒꯤ ꯃꯥꯒꯤ ꯀꯥꯟꯅꯅꯕ ꯑꯣꯏꯅ ꯇꯧꯔ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯇꯝꯗꯨꯗ ꯍꯥꯏꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯆꯥꯕꯒ ꯐꯪꯗ꯭ರೆ ꯉꯥꯁꯦ ꯆꯦꯗ ꯌꯦꯛꯑꯦꯅ ꯍꯥꯏꯅꯩꯌꯦꯕ ꯉꯥꯁꯦ ꯆꯦꯗ ꯑꯣꯏꯅ ꯌꯦꯛꯑꯦ ꯉꯥꯁꯦ ꯆꯥꯕ ꯐꯪꯅꯗꯕꯒꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯥ ꯍꯥꯏꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯙꯅꯟꯖꯣꯏ ꯃꯥꯏ ꯅꯨꯄꯤ ꯒꯣꯃꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯍꯥꯏꯔꯛꯏꯁꯦꯀꯣ ꯑꯗꯨꯗꯤ ꯂꯦꯞꯄꯣꯏꯗꯧꯔꯤꯅꯦ ꯃꯃꯜꯁꯤꯗꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯒꯣꯃꯇꯤ ꯂꯦꯞꯄꯣꯏꯗꯧꯔꯤ ꯑꯗꯨꯗꯤ ꯃꯃꯜꯁꯦ ꯑꯗꯨꯝ ꯍꯥꯏꯒꯠꯂꯛꯀꯗ꯭ꯔꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯙꯅꯟꯖꯣꯏ ꯃꯕꯥꯅꯤꯁꯦ ꯃꯨꯟꯒ ꯌꯦꯡꯅꯔꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯛꯏ ꯂꯦꯞꯄ ꯍꯩꯇ꯭ꯔꯕ ꯏꯉꯥꯒꯅꯣ ꯁꯤꯁꯦ ꯑꯗꯨꯝ ꯍꯟꯖꯤꯜꯂꯤꯀꯣ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯩꯔꯦꯡ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯍꯟꯖꯤꯟꯕ ꯂꯥꯁꯇ ꯃꯇꯤꯛ ꯍꯟꯖꯤꯟꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜꯗꯨꯅꯤꯀꯣ ꯍꯩꯊꯔꯛꯂꯤ ꯅꯣꯡ ꯂꯦꯞꯄ ꯂꯩꯇꯅ ꯀꯣ ꯕꯖꯥꯔꯒꯤ ꯅꯣꯡ ꯂꯦꯞꯄ ꯂꯩꯇꯅ ꯕꯖꯥꯔꯒꯤ ꯖꯤꯡꯒ ꯃꯊꯛꯇ ꯀꯣ ꯕꯖꯥꯔꯗꯁꯨ ꯅꯣꯡꯁꯦ ꯍꯩꯊꯔꯤꯅꯤꯀꯣ ꯕꯖꯥꯔꯗꯁꯨ ꯆꯣꯠꯄ ꯉꯝꯗ꯭ꯔꯕ ꯕꯤꯂꯥꯇꯤ ꯃꯇꯤꯗ ꯀꯝꯐꯣꯔꯇꯤꯅ ꯄꯨꯡꯌꯦꯠ ꯌꯦꯠꯇꯨꯅ ꯋꯥꯈꯜ ꯇꯧꯏ ꯗꯨꯀꯥꯟꯒꯤ ꯂꯨꯍꯨ ꯊꯣꯡꯒꯤ ꯃꯅꯥꯛꯇ ꯁꯤꯗ ꯀꯦꯔꯦꯛꯇꯔ ꯑꯦꯟ ꯅꯦꯛꯁ ꯀꯦꯔꯦꯛꯇꯔ ꯑꯃꯃꯨꯛ ꯂꯥꯛꯑꯦꯀꯣ ꯅꯦꯛꯁ ꯀꯦꯔꯦꯛꯇꯔꯁꯦ ꯍꯥꯏꯔꯛꯀꯦ ꯕꯖꯥꯔ ꯃꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯄꯣꯠ ꯌꯣꯟꯕ ꯃꯤ ꯑꯃꯈꯛꯅꯤꯀꯣ ꯆꯣꯠꯄ ꯉꯝꯗꯕ ꯍꯥꯏꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯕꯤꯂꯥꯃꯇꯤꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯇꯥꯔꯗꯤ ꯁꯤꯃꯦꯟꯅ ꯁꯥꯕ ꯌꯨꯝꯗ ꯂꯩꯕꯀꯣ ꯁꯦꯀꯦꯟ ꯀꯦꯔꯦꯛꯇꯔꯁꯤꯅ ꯀꯝꯐꯣꯔꯇꯤ ꯄꯨꯡꯌꯦꯠ ꯌꯦꯠꯇꯨꯅ ꯍꯥꯏꯗꯤ ꯀꯝꯐꯣꯔꯇꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯥꯕ ꯗ꯭ꯔꯦꯁꯀꯨꯝꯕ ꯑꯣꯔ ꯂꯥꯏꯛ ꯕ꯭ꯂꯥꯡꯀꯦꯠꯀꯨꯝꯕꯅ ꯌꯦꯠꯂꯒꯀꯣ ꯋꯥꯈꯜ ꯇꯧꯏ ꯗꯨꯀꯥꯟꯒꯤ ꯂꯣꯏ ꯗꯨꯀꯥꯟꯗꯥꯔꯅꯤꯀꯣ ꯁꯤꯅꯀꯣ ꯗꯨꯀꯥꯟꯗꯥꯔꯅ ꯊꯥꯔꯔꯣꯏ ꯆꯦꯡꯒꯤ ꯍꯋꯥꯏꯒꯤ ꯖꯥꯠ ꯍꯧꯖꯤꯛꯇꯤ ꯊꯥꯔꯔꯣꯏ ꯁꯤ ꯒꯣꯗꯥꯎꯟꯒꯤ ꯃꯤꯗꯣ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯒꯣꯗꯥꯎꯟꯒꯨꯝꯕ ꯊꯥꯔꯔꯣꯏ ꯍꯥꯏꯗꯤ ꯆꯦꯡ ꯀꯩꯀꯥ ꯗꯨꯀꯥꯟꯗ ꯊꯥꯕꯗꯣ ꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤꯇꯒ ꯇꯥꯁꯅꯨ ꯅꯣꯡ ꯅꯣꯡꯁꯦ ꯍꯩꯊꯔꯤꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗꯪ ꯇꯥꯁꯅꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯣꯏꯗꯅ ꯅꯣꯡ ꯀꯩꯅꯣ ꯇꯧꯔꯒꯅꯤ ꯏꯆꯥꯎ ꯊꯣꯛꯑꯗꯕꯅꯤ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯇꯔꯦ ꯂꯦꯞꯄ ꯍꯩꯇ꯭ꯔꯕ ꯏꯉꯥꯒꯤ ꯅꯣꯡ ꯁꯤ ꯑꯗꯨꯝ ꯍꯟꯖꯜꯂꯛꯏꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯣ ꯁꯤꯗꯁꯨ ꯁꯤꯃꯦꯟ ꯕꯤꯜꯗꯤꯡ ꯗꯣꯂꯥꯟ ꯁꯥꯕ ꯒꯣꯗꯥꯎꯟ ꯐꯖꯅ ꯂꯩꯕ ꯃꯤꯁꯤꯡꯗꯨꯅ ꯗꯨꯀꯥꯟꯒꯤ ꯂꯤꯍꯨꯊꯣꯡ ꯃꯅꯥꯛꯇꯒꯤ ꯂꯤꯍꯨꯊꯣꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯊꯣꯡ ꯍꯥꯏꯗꯣꯏꯅꯤ ꯃꯤꯍꯨꯊꯣꯡ ꯍꯥꯏꯕꯗꯤ ꯋꯤꯟꯗꯣꯗꯨꯅꯤꯀꯣ ꯃꯤꯍꯨꯊꯣꯡ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯈꯥ ꯄꯥꯊꯔꯛꯑꯁꯤꯀꯣ ꯆꯠꯈꯤꯗꯔꯦ ꯏꯝꯐꯥꯜꯒꯤ ꯂꯝꯕꯤꯗ ꯀꯣ ꯆꯠꯈꯤꯗꯔꯦ ꯏꯝꯐꯥꯜꯒꯤ ꯂꯝꯕꯤꯗ ꯃꯕꯨꯛ ꯂꯥꯝꯂꯕ ꯍꯨꯏ ꯅꯠꯇꯅ ꯍꯨꯔꯥꯟꯕ ꯅꯠꯇꯅ ꯂꯥꯏꯔꯕ ꯅꯠꯇꯅ ꯌꯨ ꯉꯥꯎꯕ ꯅꯠꯇꯅ ꯉꯁꯥꯏ ꯁꯟ ꯑꯃꯁꯨ ꯂꯩꯍꯧꯏꯗꯅ ꯆꯣꯠꯂꯁꯨ ꯆꯣꯠꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗ ꯍꯨꯏ ꯃꯕꯨꯛ ꯂꯥꯝꯂꯕ ꯍꯨꯏ ꯍꯥꯏꯗꯤ ꯆꯥꯅꯕꯗꯤ ꯂꯩꯇ꯭ꯔꯕ ꯍꯨꯏ ꯀꯣ ꯃꯕꯨꯛ ꯂꯥꯝꯂꯕ ꯍꯨꯏ ꯍꯥꯏꯁꯦ ꯀꯩꯅꯣ ꯆꯥꯅꯕ ꯂꯩꯇ꯭ꯔꯗꯤ ꯆꯥꯅꯕ ꯊꯤꯕ ꯇꯥꯕꯅꯤ ꯅꯣꯡꯃꯒꯤ ꯁꯨꯖꯔ ꯆꯥꯖꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯗꯨꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯣꯏꯅꯤꯀꯣ ꯍꯨꯔꯥꯟꯕ ꯅꯠꯇꯅ ꯍꯨꯔꯥꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣ
ꯐꯠꯇꯕꯁꯤꯡꯗꯣ ꯀꯣ ꯂꯥꯏꯔꯕ ꯅꯠꯇꯅ ꯀꯣ ꯂꯣꯏꯅꯃꯛ ꯁꯤ ꯀꯝꯄꯦꯔꯤꯖꯟ ꯂꯣꯏ ꯇꯧꯔꯦꯀꯣ ꯅꯣꯡ ꯇꯥꯕꯁꯤꯗ ꯋꯥꯍꯜꯂꯤꯁꯦ ꯀꯩꯅꯣ ꯃꯣꯏꯁꯤꯡꯁꯤ ꯌꯨ ꯉꯥꯎꯕ ꯅꯠꯇꯅ ꯌꯨ ꯉꯥꯎꯕꯁꯤꯡꯁꯤꯁꯨ ꯀꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯌꯨ ꯉꯥꯎꯕꯁꯤꯗꯤ ꯑꯐꯕ ꯅꯠꯇꯦꯗ ꯁꯔꯨꯛ 10 ꯍꯦꯟꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯁꯔꯨꯛ 10 ꯍꯦꯟꯈ꯭ꯔꯦ ꯑꯃ ꯌꯥꯝ ꯊꯤ ꯃꯝꯈ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯙ꯭ꯌꯥꯟꯗ ꯂꯨꯞꯈ꯭ꯔꯦ ꯃꯍꯥꯖꯟ ꯀꯣ ꯃꯍꯥꯖꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯗꯥꯎꯟ ꯂꯣꯏꯔꯤꯕ ꯃꯤꯗꯣ ꯀꯣ ꯁꯤꯅ ꯀꯦꯔꯦꯛꯇꯔ ꯉꯁꯥꯏ ꯀꯦꯔꯦꯛꯇꯔꯗꯨꯅꯤ ꯍꯔꯤ ꯑꯣꯝ ꯃꯥꯅ ꯍꯥꯏꯁꯦ ꯈꯨꯔꯨꯝꯕ ꯍꯧꯈ꯭ꯔꯦꯕ ꯙ꯭ꯌꯥꯟꯗ ꯂꯦꯞꯈ꯭ꯔꯦꯕ ꯅꯣꯡꯁꯦ ꯅꯨꯃꯤꯠ 2-3 ꯇꯥꯕꯤꯌꯨ ꯀꯣ ꯑꯗꯣ ꯑꯋꯥꯕ ꯅꯣꯡꯁꯦ ꯇꯥꯕꯒꯤ ꯑꯋꯥꯕꯗꯨꯗꯤ ꯃꯣꯏꯗꯗꯤ ꯐꯪꯗ꯭ꯔꯦ ꯀꯅꯥꯗ ꯐꯪꯉꯦ ꯉꯁꯥꯏꯒꯤ ꯍꯨꯔꯥꯟꯕ ꯂꯥꯏꯔꯕ ꯌꯨ ꯉꯥꯎꯕ ꯂꯝꯕꯤꯗ ꯂꯩꯕ ꯁꯟ ꯀꯣ ꯃꯄꯨ ꯂꯩꯇꯕ ꯁꯟ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯅ ꯐꯪꯉꯦ ꯅꯦꯛꯁꯇ ꯑꯊꯥꯕ ꯁ꯭ꯋꯦꯇꯔ ꯂꯤꯁꯟꯗꯨꯅ ꯀꯣ ꯈꯨꯕꯥꯝ ꯆꯥꯎꯅ ꯗꯨꯞ ꯍꯥꯞꯄꯤ ꯆꯥꯛꯂꯕ ꯀꯝꯕꯤꯗ ꯒꯅꯦꯁ ꯂꯛꯁꯃꯤ ꯁꯤꯕ ꯄꯥꯔꯕꯇꯤ ꯗꯨꯞꯀꯤ ꯃꯩꯈꯨꯅ ꯌꯣꯝꯈ꯭ꯔꯦ ꯌꯦꯡꯉꯣ ꯒꯅꯦꯁꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯩꯒꯤ ꯀꯩꯅꯣ ꯂꯥꯏꯅꯤ ꯂꯛꯁꯃꯤꯁꯤꯁꯨ ꯄꯩꯁꯥꯒꯤ ꯂꯥꯏꯅꯤ ꯁꯤꯕꯁꯤꯁꯨ ꯍꯥꯏꯗꯤ ꯕꯣꯔ ꯄꯥꯝꯕꯤꯗ ꯄꯤꯕ ꯄꯥꯔꯕꯇꯤ ꯁꯤꯕꯒꯤ ꯂꯥꯏ ꯅꯨꯄꯤꯗꯨꯀꯣ ꯑꯗꯨ ꯗꯨꯞꯀꯤ ꯃꯩꯈꯨꯅ ꯌꯣꯝꯈ꯭ꯔꯦ ꯃꯣꯏꯗꯗꯤ ꯂꯥꯏꯗ ꯐꯖꯅ ꯀꯠꯈ꯭ꯔꯦꯕ ꯂꯥꯏꯁꯤꯗ ꯀꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯉꯁꯥꯏꯒꯤ ꯅꯣꯡꯗꯣ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯥꯅꯕꯒꯤꯀꯣ ꯊꯨꯡꯂꯔꯦ ꯂꯥꯏ ꯀꯣꯇꯤ 38 ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯩꯅꯣ ꯍꯤꯟꯗꯨꯒꯤ ꯂꯥꯏꯁꯦ ꯀꯣꯇꯤ 38 ꯁꯨꯏꯗꯅ ꯁꯨꯏ ꯀꯥ ꯍꯥꯏꯅꯗꯅꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯄꯔꯦꯡ ꯂꯥꯛꯂꯤ ꯃꯃꯥꯡꯗ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯂꯥꯏꯁꯤꯡꯗꯨꯅꯤꯀꯣ ꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯤ ꯍꯥꯏꯕ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯀꯩꯅꯣꯗ ꯂꯩꯕꯗꯨꯅꯤꯀꯣ ꯑꯣꯔꯤꯁꯥꯗ ꯂꯩꯕꯗꯨꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯍꯅꯨꯕꯤ ꯑꯩꯈꯣꯏꯒꯤ ꯍꯅꯨꯕꯤ ꯍꯥꯏꯁꯦ ꯑꯍꯜ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯛ ꯍꯣꯏ ꯀꯔꯤ ꯀꯥꯟꯗ ꯀꯩꯅꯣ ꯆꯠꯅꯕꯗꯣ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕꯗꯣ ꯑꯩꯈꯣꯏ ꯕꯁꯇꯒ ꯃꯔꯨꯒ ꯀꯣꯛꯊꯣꯛꯑ ꯆꯠꯅꯕꯗꯣ ꯒꯌꯥꯁꯤꯅ ꯕꯤꯍꯥꯔꯗꯅꯤꯀꯣ ꯁꯤꯁꯤꯡꯁꯦ ꯃꯊꯪ ꯈꯨꯔꯨꯝꯗꯣꯏꯅꯦ ꯃꯥꯏ ꯃꯟꯗꯤꯔ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯕꯗꯣ ꯀꯥꯁꯤꯗ ꯍꯥꯏꯗꯤ ꯀꯥꯁꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯥꯔꯥꯅꯁꯤꯗꯨꯅꯤꯀꯣ ꯌꯨ ꯄꯤꯗ ꯂꯩꯗꯣꯏꯅꯤ ꯃꯥꯁꯤꯗꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯌꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯐꯝ ꯌꯧꯗ꯭ꯔꯦ ꯅꯣꯏ ꯆꯠꯂꯤꯗꯣ ꯌꯧꯗ꯭ꯔꯦꯒ ꯍꯥꯏꯅꯗꯣꯏꯅꯤꯀꯣ ꯔꯤꯁꯤꯀꯦꯁꯁꯤꯁꯨ ꯈꯪꯉꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯎꯠꯇꯔꯥꯈꯟꯗ ꯂꯩꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯔꯤꯁꯤꯀꯦꯁ ꯍꯔꯤꯗ꯭ꯋꯥꯔꯁꯤꯁꯨ ꯎꯠꯇꯔꯥꯈꯟꯗ ꯂꯩꯗꯣꯏꯅꯤ ꯃꯣꯏ ꯑꯅꯤꯃꯛ ꯎꯠꯇꯔꯥꯈꯟꯒꯤ ꯀꯩꯅꯣꯅꯤ ꯔꯤꯁꯤꯀꯦꯁꯁꯦ ꯑꯩꯈꯣꯏꯅ ꯌꯣꯒ ꯁꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯒ ꯈꯪꯅꯩꯀꯣ ꯍꯔꯤꯗ꯭ꯋꯥꯔ ꯍꯥꯏꯁꯤꯁꯨ ꯑꯗꯣ ꯍꯔꯤꯗ꯭ꯋꯥꯔꯁꯤꯗ ꯆꯠꯅꯔꯤꯁꯦ ꯃꯤꯅ ꯆꯠꯅꯔꯤꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯔꯙꯥꯝ ꯄ꯭ꯔꯣꯖꯦꯛ ꯍꯟꯗꯛꯇꯁꯨ ꯇꯧꯈꯤꯗꯅꯀꯣ ꯆꯥꯔꯙꯥꯝ ꯄ꯭ꯔꯣꯖꯦꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯒ ꯇꯧꯈꯤꯕꯗꯣ ꯆꯥꯔꯙꯥꯝ ꯄ꯭ꯔꯣꯖꯦꯛꯇ ꯀꯩꯗꯧꯋꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ 3 ꯆꯠꯂꯤꯗꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯍꯧꯔꯛꯐꯝ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯗꯨꯒꯤ ꯃꯥꯒꯤ ꯌꯃꯨꯅꯣꯇ꯭ꯔꯤ ꯀꯣ ꯆꯥꯔꯙꯥꯝ ꯄ꯭ꯔꯣꯖꯦꯛꯇ ꯆꯥꯔꯙꯥꯝꯒꯤꯗ ꯃꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ 3ꯗꯣ ꯒꯪꯒꯣꯇ꯭ꯔꯤ ꯀꯣ ꯑꯗꯒꯤ ꯀꯦꯗꯔꯅꯥꯊ ꯁꯤ 2 ꯑꯣꯏꯒꯗꯕꯅꯤ 3 ꯀꯦꯗꯔꯅꯥꯊ ꯀꯣ ꯑꯗꯒꯤ ꯕꯗ꯭ꯔꯤꯅꯥꯊ ꯆꯥꯔꯙꯥꯝ ꯌꯥꯇ꯭ꯔꯥ ꯀꯥꯏꯅ ꯇꯧꯅꯕꯗꯣ ꯑꯗꯣ ꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕꯝ ꯉꯥꯛꯇꯅꯤ ꯀꯩꯅꯣꯒꯤ ꯁꯤꯟꯗꯨꯔ ꯂꯩꯕꯥꯛꯇ ꯄꯥꯛꯅ ꯅꯝꯃꯤ ꯀꯣ ꯁꯦꯝꯖꯤꯜꯂꯤ ꯀꯝꯐꯣꯔꯇꯤ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯔꯛꯑꯦ ꯌꯦꯡꯉꯨ ꯕꯍꯥꯗꯨꯔ ꯅꯤꯡꯊꯤꯅ ꯂꯣꯜꯂꯨ ꯊꯣꯡꯗꯨ ꯅꯣꯡ ꯆꯨꯕ ꯑꯍꯤꯡꯅꯤ ꯈꯪꯉꯨ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯂꯝ ꯑꯁꯤ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯥ ꯃꯆꯥꯁꯨ ꯍꯨꯔꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯂꯝꯁꯦ ꯀꯣ ꯁꯤꯟꯗꯨꯔ ꯂꯩꯕꯥꯛꯇ ꯄꯥꯛꯅ ꯅꯝꯃꯤ ꯁꯤꯟꯗꯨꯔꯒꯁꯦ ꯐꯖꯅ ꯆꯥꯏꯊꯣꯛꯇꯅ ꯍꯤꯟꯗꯨꯒꯤꯗꯤ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯃꯦ ꯑꯗꯒꯤ ꯂꯥꯏ ꯀꯣꯇꯤ 38 ꯀꯧꯔ ꯈꯨꯔꯨꯝꯃꯦ ꯁꯦꯝꯖꯤꯜꯂꯤ ꯀꯝꯐꯣꯔꯇꯤ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯀꯩꯀꯥ ꯁꯦꯝꯖꯤꯜꯂꯤ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯔꯛꯑꯦ ꯃꯅꯤꯡ ꯊꯣꯡ ꯊꯣꯛꯂꯛꯑꯒ ꯕꯍꯥꯗꯨꯔꯗ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯤꯅꯥꯏꯗ ꯃꯅꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯥꯏꯗ ꯅꯤꯡꯊꯤꯅ ꯂꯣꯜꯂꯨ ꯅꯪꯒꯤ ꯊꯣꯡꯗꯣ ꯑꯗꯨꯒꯤ ꯊꯣꯡ ꯀꯩꯅꯣꯗꯣ ꯒꯣꯗꯥꯎꯟꯒꯤ ꯊꯣꯡꯗꯣ ꯐꯖꯅ ꯂꯣꯜꯂꯨ ꯀꯣ ꯅꯣꯡ ꯆꯨꯕ ꯑꯍꯤꯡꯅꯤ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯀꯣ ꯍꯨꯔꯥꯟꯕ ꯃꯈꯨꯠ ꯌꯦꯠꯅ ꯁꯣ ꯂꯣꯜꯂꯤ ꯑꯣꯏꯅ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯌꯦꯡꯉꯦ ꯁꯤꯁꯦ ꯍꯥꯏꯁꯦ ꯃꯁꯥꯅ ꯊꯥꯖꯗꯕꯗꯨꯅꯤꯀꯣ ꯊꯥꯖꯖꯗꯕꯗꯣ
ꯀꯣ ꯍꯥꯏꯗꯤ ꯃꯁꯥꯅ ꯃꯁꯥ ꯊꯥꯖꯖꯗꯕꯗꯣ ꯍꯥꯏꯗꯤ ꯁꯣꯜꯂꯕ ꯂꯣꯗꯨꯕꯨ ꯂꯣꯜꯂꯕ꯭ꯔꯥꯅ ꯑꯃꯨꯛ ꯆꯤꯡꯅ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯑꯁ ꯂꯣꯜꯂꯕ ꯀꯥꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯛꯏ ꯂꯦꯞꯄ ꯍꯩꯇ꯭ꯔꯕ ꯏꯉꯥꯒꯤꯅꯣ ꯁꯤꯗꯤ ꯑꯗꯨꯝ ꯍꯟꯖꯤꯜ ꯂꯩꯔꯦꯀꯣ ꯉꯁꯥꯏꯗꯩ ꯍꯟꯖꯤꯜꯂꯛꯏꯅꯦ ꯁꯤꯁꯦ ꯁꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯣꯡꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯗꯣ ꯇꯥꯏꯅꯦꯕꯀꯣ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯪꯍꯧꯗꯅ ꯃꯍꯩ ꯃꯍꯩ ꯂꯥꯎꯅꯔꯛꯏ ꯏꯁꯤꯡ ꯅꯝꯈꯥꯏꯔꯦ ꯇꯨꯔꯦꯜ ꯅꯝꯈꯥꯏꯔꯦ ꯀꯩꯀ꯭ꯔꯨ ꯄꯥꯠ ꯀꯥꯏꯔꯦ ꯍꯥꯏꯗꯤ ꯃꯤ ꯂꯥꯎꯅꯕ ꯍꯧꯔꯛꯑꯦꯕ ꯑꯁ ꯀꯩꯅꯣ ꯊꯣꯡ ꯀꯥꯏꯔꯦꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯣꯡ ꯀꯥꯏꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯎꯅꯩꯗꯅꯀꯣ ꯀꯩꯀ꯭ꯔꯨ ꯄꯥꯠ ꯀꯥꯏꯔꯦ ꯍꯥꯏ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯀꯥꯏꯔꯤꯅꯤꯀꯣ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯀꯥꯏꯔꯦ ꯍꯥꯏꯅꯤꯀꯣ ꯀꯩꯀ꯭ꯔꯨ ꯄꯥꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯤ ꯔꯣꯗ ꯂꯝꯕꯦꯜ ꯑꯃ ꯂꯩꯕꯗꯣ ꯈꯨꯃꯟ ꯂꯝꯄꯥꯛ ꯇꯥꯈꯤꯕꯒꯤ ꯑꯗꯨꯒꯤ ꯀꯥꯔꯛꯇꯨꯗ ꯂꯩꯕꯗꯨꯅꯤꯀꯣ ꯀꯩꯀ꯭ꯔꯨ ꯄꯥꯠꯁꯦ ꯑꯩꯈꯣꯏꯒꯤ ꯍꯠꯇꯥ ꯒꯣꯂꯥꯄꯇꯤ ꯃꯌꯥꯗ ꯂꯩꯕꯗꯣ ꯑꯗꯨꯒ ꯅꯦꯛꯁꯇ ꯀꯣ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯅꯔꯛꯏ ꯀꯣ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯅꯔꯛꯏ ꯏꯅꯛ ꯅꯛꯅ ꯏꯁꯤꯡ ꯌꯧꯔꯛꯂꯦ ꯃꯍꯥꯖꯟ ꯒꯨꯗꯥꯝ ꯃꯅꯨꯡꯗ ꯃꯍꯥꯖꯟꯒꯤ ꯍꯧꯖꯤꯛꯀꯤ ꯃꯍꯥꯖꯟꯒꯤ ꯆꯦꯡ ꯍꯋꯥꯏ ꯃꯌꯥꯝ ꯑꯃ ꯇꯨꯡꯉ ꯊꯝꯕ ꯏꯁꯤꯡ ꯒꯣꯗꯥꯎꯟ ꯃꯅꯨꯡꯗꯨꯗ ꯏꯁꯤꯡꯗꯨ ꯆꯪꯈ꯭ꯔꯦꯕ ꯏꯁꯤꯡ ꯆꯪꯉꯗꯤ ꯀꯩꯗꯧꯔꯦ ꯍꯋꯥꯏ ꯆꯦꯡꯋꯥꯏꯗꯣ ꯑꯝꯇ ꯆꯥꯕ ꯌꯥꯔꯔꯣꯏꯀꯣ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯅꯔꯛꯏ ꯏꯁꯤꯡ ꯄꯥꯊꯣꯛꯄꯗꯨꯗ ꯀꯩꯗꯧꯔꯦ ꯃꯍꯥꯖꯟꯒꯤ ꯒꯣꯗꯥꯎꯟꯗꯨꯗꯁꯨ ꯏꯁꯤꯡꯗꯨ ꯆꯪꯉꯛꯑꯦꯕꯀꯣ ꯏꯁꯤꯡꯅ ꯂꯪꯈ꯭ꯔꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔ ꯏꯁꯤꯡꯅ ꯕꯖꯥꯔ ꯊꯨꯝꯃꯗꯤ ꯂꯣꯏꯔꯦꯀꯣ ꯏꯝꯐꯥꯜ ꯕꯖꯥꯔ ꯊꯨꯝꯃꯦ ꯍꯥꯏ ꯌꯥꯔꯦ ꯕꯖꯥꯔꯁꯤꯅ ꯏꯇꯣꯡ ꯇꯣꯡꯉꯤ ꯕꯖꯥꯔꯒꯤ ꯂꯝꯕꯤ ꯒꯂꯤ ꯀꯣ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯣꯏꯅꯦꯀꯣ ꯕꯖꯥꯔꯒꯤ ꯂꯝꯕꯤ ꯒꯂꯤ ꯈꯪꯈꯤꯗ꯭ꯔꯦ ꯑꯆꯧꯕ ꯏꯄꯥꯛ ꯑꯣꯏꯈꯔꯦ ꯇꯥꯎꯊꯔꯛꯏ ꯂꯥꯏꯔꯕꯒꯤ ꯐꯗꯤ ꯐꯔꯥ ꯁꯤꯁꯦ ꯌꯥꯝ ꯍꯪꯒꯟꯕ ꯇꯣꯄꯤꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯇꯥꯎꯊꯔꯛꯂꯦ ꯃꯇꯨꯝ ꯑꯃꯣꯠꯄ ꯑꯃꯥꯡꯕ ꯃꯍꯥꯖꯟꯒꯤ ꯗꯨꯞꯀꯤ ꯀꯝꯕꯤꯁꯨ ꯃꯗꯨꯒꯤ ꯃꯔꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯛꯂꯤ ꯑꯃꯨꯛꯀꯁꯨ ꯂꯦꯞꯄ ꯂꯩꯇ꯭ꯔꯕ ꯏꯉꯥꯡ ꯁꯤ ꯑꯗꯨꯝ ꯍꯟꯖꯤꯜꯂꯤ ꯉꯁꯥꯏꯗꯒꯤ ꯁꯤꯗꯩꯗ ꯍꯥꯏꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯁꯤꯗꯩꯁꯨ ꯌꯥꯝ ꯐꯖꯕ ꯇꯣꯄꯤꯛ ꯑꯃ ꯂꯩꯔꯦ ꯏꯆꯦꯜ ꯅꯥꯏꯅ ꯆꯦꯟꯊꯔꯛꯏ ꯕꯖꯥꯔꯒꯤ ꯂꯝꯕꯤꯒꯤ ꯒꯂꯤ ꯈꯟꯈꯤꯗ꯭ꯔꯦ ꯃꯤꯅꯤꯡꯗꯤ ꯕꯖꯥꯔ ꯂꯝꯕꯤꯅ ꯀꯔꯤꯅꯣ ꯕꯖꯥꯔꯅ ꯀꯔꯤꯅꯣ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯁꯤꯅꯦꯕꯀꯣ ꯑꯆꯧꯕ ꯏꯄꯥꯛ ꯑꯣꯟꯈ꯭ꯔꯦ ꯏꯄꯥꯛ ꯑꯆꯧꯕ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯁꯤꯗꯩꯗ ꯑꯃꯨꯛ ꯇꯥꯎꯊꯔꯛꯏ ꯂꯥꯏꯔꯕꯒꯤ ꯐꯗꯤ ꯐꯔ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯇꯥꯎꯊꯔꯛꯑꯦ ꯃꯤꯅꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯔꯕꯅꯤꯅ ꯏꯁꯤꯡ ꯆꯥꯎꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯔꯥ ꯊꯨꯝꯖꯤꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯗꯩ ꯊꯨꯝꯃꯦꯗꯅꯀꯣ ꯃꯣꯏꯗꯤ ꯂꯥꯏꯔꯕꯒꯤꯗꯤ ꯉꯁꯥꯏ ꯌꯨꯝꯐꯧ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯍꯣꯔꯕꯅꯤꯅ ꯑꯣꯔ ꯃꯄꯥꯟꯗ ꯂꯥꯏꯔꯕꯅꯤꯅ ꯆꯥꯅꯕ ꯊꯛꯅꯕ ꯊꯤꯅꯕ ꯆꯠꯄ ꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯆꯣꯠꯂꯕꯅꯤ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕꯅꯦꯕ ꯐꯗꯤ ꯐꯔ ꯀꯣ ꯑꯗꯣ ꯏꯁꯤꯡ ꯊꯨꯝꯕ ꯃꯇꯝꯗꯨꯗꯗꯤ ꯃꯣꯏꯁꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯂꯣꯏ ꯇꯥꯎꯊꯣꯔꯛꯑꯦꯕ ꯑꯗꯣ ꯇꯥꯎꯊꯔꯛꯂꯦ ꯃꯇꯨꯝ ꯑꯃꯣꯠꯄ ꯑꯃꯥꯡꯕ ꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯃꯣꯠꯄ ꯍꯥꯏꯗꯤ ꯍ꯭ꯌꯨꯃꯦꯟ ꯋꯦꯁ ꯀꯣ ꯍ꯭ꯌꯨꯃꯦꯟ ꯋꯦꯁ ꯑꯗꯣ ꯍ꯭ꯌꯨꯃꯦꯟ ꯋꯦꯁꯇꯨꯁꯨ ꯇꯥꯎꯊꯔꯛꯑꯦꯕ ꯑꯗꯒꯤ ꯃꯍꯥꯖꯟꯒꯤ ꯗꯨꯞꯀꯤ ꯀꯝꯕꯤꯁꯨ ꯃꯗꯨꯒꯤ ꯃꯔꯛꯇ ꯃꯤꯅꯤꯡꯗꯤ ꯑꯃꯥꯡꯕ ꯍꯥꯏꯕꯅꯤꯀꯣ ꯁꯤꯁꯤꯅ ꯑꯃꯥꯡꯕ ꯉꯁꯥꯏꯗꯒꯤ ꯃꯣꯏꯅ ꯁꯦꯡꯉꯦꯅ ꯇꯧꯖꯔꯤꯕ ꯙꯨꯞ ꯀꯝꯕꯤ ꯀꯣ ꯂꯥꯏꯗ ꯈꯨꯔꯨꯝꯃꯤꯕ ꯙꯨꯞ ꯀꯝꯕꯤꯗ ꯑꯁꯦꯡꯕꯅꯦ ꯅ ꯇꯧꯖꯔꯤꯕ ꯄꯣꯠꯇꯨꯁꯨ ꯑꯃꯥꯡꯕꯒ ꯑꯁꯦꯡꯕꯒ ꯌꯥꯟꯁꯤꯟꯅꯈ꯭ꯔꯦꯕ ꯀꯅꯥꯅ ꯉꯁꯥꯏꯒꯤ ꯏꯆꯥꯎꯁꯦ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤ ꯏꯁꯣꯔꯅ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯗꯒꯤ ꯅꯣꯡ ꯇꯥꯕ ꯃꯇꯝꯗꯁꯨ ꯏꯁꯣꯔꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯅꯣꯡ ꯇꯥꯍꯜꯂꯤꯀꯣ ꯆꯞ ꯃꯥꯟꯅꯅ ꯁꯤꯗꯁꯨ ꯏꯆꯥꯎ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯀꯩꯗꯧꯋꯤ ꯏꯁꯣꯔꯅ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯏꯔꯕ ꯍꯥꯏꯕ ꯑꯝꯇ ꯂꯩꯇꯦ ꯂꯣꯏꯅ ꯄꯤꯔꯛꯑꯦꯕ ꯂꯣꯏꯅꯃꯛ ꯌꯦꯜꯂꯛꯑꯦꯕ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨ ꯑꯃꯥꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯕ ꯏꯁꯣꯔꯅ ꯑꯋꯥꯕ ꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯋꯥꯕ ꯄꯤꯔꯛꯄ ꯃꯇꯝ ꯑꯗꯒꯤ ꯗꯤꯖꯥꯁꯇꯔ ꯈꯪꯍꯧꯗꯅ ꯊꯣꯛꯄ ꯏꯆꯥꯎ ꯅꯠꯇ꯭ꯔꯒ ꯏꯀꯪ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯣ ꯂꯣꯏꯅꯃꯛ ꯁꯣꯛꯑꯦꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯂꯥꯏꯔꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯁꯣꯛꯑꯦ ꯃꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯁꯤꯗꯩꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯦꯀꯣ ꯑꯃꯥꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯁꯦꯡꯕ ꯑꯃ ꯂꯩꯇꯦ ꯂꯥꯏ ꯌꯥꯝꯅ ꯈꯨꯔꯝꯕ ꯃꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯀꯣ ꯂꯥꯏ ꯌꯥꯝꯅ ꯑꯃꯥꯡ ꯑꯁꯦꯡ ꯌꯥꯝꯅ ꯈꯥꯏꯕ ꯃꯤꯗꯣ ꯂꯥꯏ ꯌꯥꯝꯅ ꯈꯨꯔꯝꯕ ꯆꯤꯡꯗꯦ ꯀꯩꯁꯨ ꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯗꯁꯨ ꯃꯤꯛꯁꯑꯞ ꯇꯧꯔꯤꯁꯤꯅꯦꯕ ꯀꯝꯕꯤꯒ ꯑꯃꯥꯡꯕꯒ ꯃꯤꯛꯁꯑꯞ ꯇꯧꯔꯤꯁꯤꯅꯦꯕ ꯁꯤꯗꯩꯁꯤꯗꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨ ꯐꯣꯜꯗꯣ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯂꯥꯏ ꯀꯣꯇꯤ 38 ꯈꯨꯔꯝꯃꯤꯗꯣ ꯁꯤ ꯇꯥꯟꯅꯕ꯭ꯔꯕ ꯀꯣ
ꯍꯥꯏꯗꯤ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯄꯨꯝꯅꯃꯛ ꯃꯥꯡꯉꯦ ꯏꯅꯥ ꯍꯥꯏꯗꯤ ꯗꯤꯖꯥꯁꯇꯔ ꯊꯣꯛ ꯇꯥꯔꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯉꯦ ꯑꯗꯨ ꯇꯥꯛꯏꯅꯤꯀꯣ ꯌꯥꯔꯦ 2014ꯗ 20 मार्क की क्वेश्चन अमा हंगे 20 मार्क की क्वेश्चन हंग तारगदि मसिसे कंपलसरी दि नते खुम हाइदि ऑप्शन खनबदे यावदोइनि होय येंगसेको इंगागी नोंबु मतमगी पुंसीगी हक्थेंगना मसक क्या करेनदुना येकपा खुदि अमा ओइना संदोकना नैनो इंगागी नोंग हाइसे कइनो जून जुलाई इंगा हाइदि जून जुलाई को जून जुलाई दा ताबा नोंगसे कइनो मॉनसून दुनिको अदो जून जुलाई की मतमगी दा ताबा मॉनसून हक्थेंगना पुंसीगी मसकता हक्थेंगना कोई हक्थेंगना मसक क्या करेनदुना येकपा खुदि हाइदि यंगो ngасai करेनबसे करी करी दा करेने अहामदा पॉइंट हाइरोने ngасai इनाकरा खुनबा लायरबा दगी कनो क्वाइ फार्स्टता मफम गुदिमक नोंग ताबदगी मरम ओरकांदा थुपम मीदुबुक चेनग्रे को सेकेंड इनाकरा खुनबा ngасai कोई करी करबार वाला से को धनंजय माई नपी गोमती मोइशु आइदि पैसा आइदि हाइनी पैसा तुगनी खनदना कनो तोये मदुसु करेमनरीनी को अदगी अहम सुबदा ngасai महाजन माई चाना थकनबा पैसनबा मैमदो लोसनबा येंगबा दे लाई कोटी कुंथ्रा माथोय खोरमबा मरी सुबदा अदगी लाई खोरमबसु लास्ट कदौरे अदुका मैमदो कानाबा अमता फंगदे सि मैमदो कानाबा अमता फंगदे हाइदि ngасai अवाबा तारिबा ngасai हौबदगी हौना अवाबा तारिबा मैमदोगा पुलप पुन्ना मोइसु लास्ट अवाबा तामिनगी को हाइदि इचाव थोलपा मतमदा अवा तामिन अदु मैमदो पॉइंट वाइज ओइना हाइदि समरी दुनी को सरेंदुगी समरी दो पॉइंट वाइज ओइना इबिरनी 20 मार्क किनीना पेज मरी दिसोइन पिरानी को पेज मरी दिसोइन पिरानी अदुदैदा इंट्रोडक्शन दा खरा दम हापे याय को अदु इंट्रोडक्शन दा सरेंग से सिगी लाइरिक सिदै लौथोरपनी अदु लाइरिक लौथोरपनी कबि कनो लाइसम सरमेंद्रनी इबनी सिगी सिदा इगिबनी अजो माना हाइनिंगबा सिगी हाइपेट सिगी पॉइंट मैम 0.1 2 3 4 5 करेमनबगी मओंजिंदो इबिरनी एक्सप्लेनेशन दा ngасai नोंग ताबा मतमदा लारबिना खुनबा मैम अमा पुलपुना वामिनबदो इबिरनी अदुगा सि वाबिनबा हाइसे कइनो नंगना सिदा हापे याबसे कइनो मतमदुगी सोसाइटी दुसु हापोबा हाइदि करप्शन हारबा हाइदि लेबाक कनोगा इनाखरा खुनबा मीसिंग और कोई करबार वाला सिंगा मानरगा मोइना मनमान से हेंगलनबा यामनको ममन जाम हेंगलनबा अदगी पोचैसे आइदि मतमदुदा लेरंबा सेमिलोन सिबोबको पोचैसे ममन चा सुकमेटिक वांगदुइनेबको दे लारा पसारसे हिंगबा ngमोइदुइने ngaga se sawa fangamoidoini fangmoidoineba and de madudo ure haraga su matamduda leibaki yaitong phandong bajing karba wala sina manaraga adum kayani pochai maman chu dum wangandoini chana thangna mai maman chu wangandoini dagi potyan su yam matamduda torami aidi pochai hawai chewai da potyan jala potyan yan jala phattaba pochai piba khotpa adugum yam toram adum yam dusu culture dusu haidoini direct अदुदो अदि कबिदुना रिफ्लेक्ट तोरगा सिदैदे इरेनि कंक्लूजन दि कइनो लास्ट मोय सेन पुलपुना मानगिबदो हाइदि लायरबा इना खुनबाइबा लैते सोने येंग तागदि चप मानने येलि योंगना तन योंग तन येमदि मानदि को कनोना लोइन चप मानने येंग हाय को अदु माना हाइस Okay, sa second subuk question da 2016 da hangi se ingagi nongda ising ichaw da taw tharak leba lairabagi phadi phara amasung mahajangi duf season ko 10 mark ni page ani da iduni lairabagi phadi phara lairabagi phadi ahamada introduction da sayeng ni intro hani irani sayeng ni sai de longthorpani sigi lairabagi phadi phara adagi ina phadi phara amasung mahajangi duf kambi harise मागी लास्ट पार्ट तगी लौथोरपनी को सरेंग दुगे लास्ट पार्ट तगी लौथोरपनी लास्ट पार्ट हाई है कबीदुना अदुदो हापेत सब हाइरमो अदुगा
ꯏꯁꯤꯡ ꯏꯆꯥꯎꯗ ꯇꯥꯎꯊꯔꯛꯄ ꯂꯥꯏꯔꯕꯒꯤ ꯐꯗꯤ ꯐꯔꯥ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯒꯤꯗꯤ ꯂꯥꯏꯔꯕꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯝꯗꯣꯏꯁꯦ ꯐꯗꯤ ꯐꯔꯥ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅꯦ ꯇꯥꯎꯊꯣꯔꯛꯏꯗꯣ ꯏꯅꯥꯛ ꯈꯨꯟꯕꯒꯤꯗꯤ ꯀꯔꯤ ꯂꯩꯅꯤ ꯀꯝꯕꯤ ꯍꯥꯏꯗꯤ ꯏꯁꯣꯔꯗ ꯈꯨꯔꯨꯝꯕ ꯉꯁꯥꯏꯒꯤ ꯑꯩ ꯇꯣꯡꯖꯔꯒꯦꯅ ꯈꯨꯔꯨꯝꯖꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯅꯦꯕ ꯂꯩꯔꯝꯗꯣꯏꯁꯦ ꯀꯣ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯨꯅ ꯃꯤꯅꯤꯡ ꯇꯧꯅꯔꯤꯁꯦ ꯀꯩꯅꯣ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕꯗꯨꯁꯨ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯀꯩꯗꯧꯕ ꯀꯔꯤ ꯏꯆꯥꯎꯁꯤꯅ ꯂꯣꯏ ꯆꯞ ꯃꯥꯟꯅꯅ ꯂꯩꯇꯦꯝ ꯃꯥꯟꯅꯅ ꯇꯦꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯃꯥꯡ ꯑꯁꯦꯡꯒꯤꯗꯨꯁꯨ ꯍꯥꯏꯔꯣꯕꯀꯣ ꯐꯗꯤ ꯐꯔꯥꯁꯤꯅ ꯑꯃꯥꯡꯕ ꯀꯣ ꯑꯃꯥꯡ ꯑꯃꯁꯨꯡ ꯃꯍꯥꯖꯟꯒꯤ ꯗꯨꯛ ꯀꯝꯕꯤꯁꯤꯡ ꯀꯣ ꯁꯛꯂꯣꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯒꯤ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯂꯥꯏꯔꯕꯒꯤꯅ ꯑꯃꯥꯡꯉꯤ ꯁꯦꯡꯉꯤꯅ ꯈꯟꯅꯕꯗꯣ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕꯒꯤꯅ ꯗꯨꯛ ꯀꯝꯕꯩ ꯁꯦꯡꯉꯤ ꯂꯥꯏ ꯀꯣꯇꯤ 38 ꯀꯧꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯈꯟꯅꯕꯗꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯏꯁꯣꯔꯅ ꯌꯦꯡꯕꯤ ꯑꯗꯨꯗꯨꯅ ꯇꯥꯔꯤꯕ ꯗꯁꯥꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯆꯞ ꯃꯥꯟꯅꯅ ꯇꯥꯃꯤꯟꯅꯩ ꯃꯥꯡꯕꯗꯤ ꯀꯩꯅꯣꯅ ꯍꯦꯟꯅ ꯃꯥꯡꯖꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯤꯡꯗꯨꯅ ꯃꯥꯡꯖꯗꯣꯏꯅꯤ ꯐꯗꯤ ꯐꯔꯥ ꯃꯥꯡꯕꯗꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯒꯤꯗꯤ ꯐꯗꯤ ꯐꯔꯥ ꯃꯥꯡꯕꯗꯤ ꯀꯩꯁꯨ ꯈꯜꯂꯣꯏꯕ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯑꯗꯨꯗ ꯍꯦꯟꯅ ꯂꯩꯇꯦ ꯃꯥꯡꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯕ ꯇꯧꯕꯇꯕꯨ ꯏꯅꯥꯛ ꯈꯨꯟꯕꯒꯤꯗꯤ ꯃꯥꯅ ꯉꯁꯥꯏ ꯇꯣꯡꯉꯅꯦꯅ ꯈꯪꯖꯔꯝꯕ ꯄꯣꯠꯇꯒꯤ ꯀꯔꯤꯗꯒꯤ ꯃꯥꯅ ꯆꯥꯅ ꯊꯛꯅꯕ ꯊꯝꯖꯕ ꯄꯣꯠꯇꯒꯤ ꯀꯔꯤꯗꯒꯤ ꯂꯣꯏ ꯃꯥꯡꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯣ ꯍꯥꯏꯔꯝꯃꯦꯕꯀꯣ ꯀꯝꯄꯦꯔꯤꯖꯟ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯝꯃꯣ ꯑꯗꯨꯒ 2020ꯗ ꯍꯪꯉꯤꯁꯤꯅ ꯏꯉꯥꯒꯤ ꯅꯣꯡꯗ ꯀꯕꯤꯅ ꯀꯅꯥꯗ ꯃꯔꯨꯑꯣꯏꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯁꯛꯇꯝ ꯀꯔꯝꯅ ꯌꯦꯛꯄꯒꯤ ꯏꯔꯛꯑꯣ ꯃꯤꯠꯌꯦꯡꯗꯤ ꯀꯅꯥꯗ ꯊꯝꯃꯤ ꯍꯥꯏꯔꯒꯗꯤ ꯏꯅꯥꯛ ꯈꯨꯟꯕꯒ ꯂꯥꯏꯔꯕꯒ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯔꯛꯇꯨꯗꯁꯨ ꯙꯅꯟꯖꯣꯏ ꯑꯃꯗꯤ ꯒꯣꯃꯇꯤꯒꯤ ꯏꯃꯨꯡ ꯃꯍꯥꯖꯟꯒꯤ ꯏꯃꯨꯡ ꯀꯣ ꯀꯔꯕꯥꯔ ꯋꯥꯂꯥꯒꯤ ꯏꯃꯨꯡ ꯂꯥꯏꯔꯕꯗꯅ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟ ꯆꯤꯊꯤ ꯇꯧꯕ ꯅꯣꯡꯃꯒꯤ ꯁꯨꯔ ꯅꯣꯡꯃ ꯇꯥꯟꯖꯕ ꯑꯗꯒꯤ ꯀꯣ ꯑꯗꯨꯒꯨꯝꯕ ꯀꯝꯄꯦꯔꯤꯖꯟꯗꯣ ꯑꯗꯨꯗꯣ ꯏꯔꯣ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯁꯛꯇꯝ ꯑꯗ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯁꯛꯇꯝꯁꯤꯗꯁꯨ ꯑꯃꯨꯛ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯗ ꯀꯩꯗꯧꯋꯤ ꯒꯂꯤꯒ ꯀꯅꯥꯒ ꯃꯥꯟꯅꯒꯦ ꯕꯖꯥꯔꯒ ꯃꯥꯟꯅꯒꯤ ꯒꯂꯤ ꯕꯖꯥꯔ ꯑꯅꯤꯁꯤꯁꯨ ꯒꯂꯤꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯂꯩꯕ ꯕꯖꯥꯔꯁꯤꯅ ꯀꯩꯅꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝꯒꯤ ꯑꯗꯒꯤ ꯆꯞ ꯃꯥꯟꯅꯔꯦ ꯂꯩꯇꯦ ꯃꯥꯟꯅꯔꯦ ꯄꯨꯝꯂꯪ ꯂꯪꯒꯦꯒ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯍꯜꯂꯤꯅꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯒꯤ ꯁꯩꯖꯦꯟ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯕꯦꯂꯥꯃꯇꯤ ꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯛ ꯀꯣꯜꯂꯛ ꯈꯨꯗꯤꯡ ꯑꯗꯒꯤ ꯏꯝꯐꯥꯜꯒꯤ ꯀꯔꯤ ꯀꯦꯀ꯭ꯔꯨ ꯄꯥꯠ ꯀꯥꯏꯕ ꯀꯣ ꯑꯗꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯌꯣꯟꯕ ꯀꯔꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯋꯥꯏ ꯆꯦꯡꯋꯥꯏꯒꯤ ꯃꯃꯜ ꯀꯣ ꯆꯦꯡꯒꯤ ꯃꯃꯜ 35, 38, 38 ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯏꯔꯣ ꯁꯤ ꯏꯔꯛꯄ ꯃꯇꯝꯗ ꯃꯥꯏ ꯍꯥꯏꯗꯤ ꯆꯦꯡ ꯍꯋꯥꯏ ꯇꯥꯡꯕꯒꯤ ꯑꯣꯏꯔꯒꯅ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯁꯃꯥꯖꯀꯤ ꯏꯀꯣꯅꯣꯃꯤꯗꯣ ꯌꯥꯝ ꯐꯤꯕꯝ ꯁꯣꯛꯄꯗꯣ ꯍꯥꯏꯔꯅꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯗꯤꯖꯥꯁꯇꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨꯃ ꯎꯠꯂꯅꯤ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯤꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯒꯦꯞꯁ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯅ ꯕꯟ ꯇꯧꯕꯗ ꯉꯥꯏ ꯂꯩꯔꯝꯕ ꯃꯇꯝꯗꯨꯗꯅ ꯑꯃꯨꯛ ꯕꯟ ꯇꯧꯕ ꯅꯠꯇꯕ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯗꯤꯖꯥꯁꯇꯔ ꯊꯣꯛꯄꯗ ꯉꯥꯏ ꯂꯩꯕꯀꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯕꯟꯕꯨ ꯇꯧꯔꯛꯑꯒꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯂꯣꯏꯔꯦ ꯕꯟ ꯇꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯗ ꯑꯝꯇꯪ ꯊꯤꯡꯕ ꯌꯥꯗꯦ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯃꯃꯜ ꯇꯥꯡꯈꯠꯂꯛꯑꯅꯤ ꯖꯔ ꯂꯥꯎꯅ ꯑꯗꯨꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯤ ꯀꯥꯟꯅꯔꯤꯁꯤꯅ ꯀꯅꯥꯅꯣ ꯀꯥꯟꯅꯔꯤꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯅꯠꯇꯦ ꯂꯝꯕꯦꯟꯗꯣ ꯊꯤꯡꯉꯒ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯏꯉꯥꯒꯤ ꯅꯣꯡ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯁꯤꯗ ꯁꯦꯇꯥꯔꯤꯀꯦꯜ ꯑꯣꯏꯕ ꯈꯨꯠꯏꯒꯤ ꯃꯤꯠꯌꯦꯡꯗ ꯅꯩꯅꯗꯨꯅ ꯏꯌꯨ ꯁꯦꯇꯥꯔꯤꯀꯦꯜ ꯑꯣꯏꯕꯗꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯂꯛꯅꯕ ꯀꯔꯦꯝꯅꯕꯒꯤ ꯄꯣꯠꯁꯦ ꯃꯀꯣꯛꯇꯒꯤ ꯑꯗꯨꯝ ꯍꯧꯔꯒ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯀꯣ ꯃꯀꯣꯛꯇ ꯀꯔꯤ ꯀꯔꯤ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯁꯍꯔꯒꯤ ꯃꯌꯥꯏꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯊꯨꯝꯂꯝꯕ ꯅꯨꯄꯥ ꯑꯃ ꯅꯣꯡ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯆꯦꯟꯈꯤꯕꯗꯣ ꯑꯗꯨꯒ ꯁꯟꯗꯤ ꯆꯦꯟꯗꯕꯗꯣ ꯁꯟꯗꯤ ꯏꯁꯤꯡ ꯆꯣꯠꯂꯒ ꯑꯗꯨꯝ ꯂꯩꯍꯧꯕꯗꯣ ꯀꯣ ꯑꯗꯨꯁꯨ ꯍꯥꯏꯕ ꯌꯥꯏ ꯙꯅꯟꯖꯣꯏ ꯒꯣꯃꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯕ ꯌꯥꯏ ꯀꯣ ꯐꯧꯕꯨꯝ ꯃꯃꯜꯒ ꯍꯪꯅꯕꯗꯣ ꯃꯣꯏ ꯃꯁꯦꯟꯒ ꯇꯧꯅꯔꯒ ꯍꯥꯏꯗꯤ ꯑꯗꯒꯤ ꯕꯖꯥꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯒ ꯑꯩꯈꯣꯏꯒꯤ ꯕꯤꯂꯥꯃꯇꯤ ꯀꯔꯤ ꯀꯔꯥꯅ ꯁꯥꯕ ꯑꯩꯈꯣꯏ ꯒꯣꯗꯥꯎꯟ ꯃꯍꯥꯖꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯕꯒꯤꯗꯒ ꯆꯦꯛ ꯇꯧꯅꯕꯗꯣ ꯆꯦꯛ ꯇꯧꯔꯒ ꯃꯈꯨꯠꯅꯒ ꯄꯥꯏꯔꯒ ꯑꯣꯏꯅ ꯄꯥꯏꯔꯒ
ꯌꯦꯟꯅꯒ ꯆꯦꯛ ꯇꯧꯕꯗꯣ ꯑꯗꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯍꯥꯖꯟꯁꯤꯡꯗꯨꯅ ꯂꯥꯏꯒ ꯈꯨꯔꯨꯝꯖꯕꯗꯣ ꯂꯥꯏ ꯀꯣꯇꯤ 30 ꯑꯗꯒꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯐꯥꯎꯗ ꯅꯣꯡꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤꯗꯪ ꯇꯥꯕꯗ ꯅꯨꯃꯤꯠ 100-100 ꯍꯦꯟꯅ ꯇꯥꯈꯠꯂꯛꯑꯕꯅꯤꯅ ꯏꯆꯥꯎ ꯊꯣꯛꯑꯦ ꯀꯦꯀ꯭ꯔꯣꯄꯥꯠ ꯀꯥꯏꯔꯦ ꯑꯗꯨꯗꯒꯤ ꯀꯦꯀ꯭ꯔꯣꯄꯥꯠ ꯀꯥꯏꯕꯗꯒꯤ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯑꯗꯨꯒꯤ ꯁꯦꯇꯥꯔꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯇꯨꯁꯨ ꯍꯥꯏꯔꯝꯃꯣꯕ ꯑꯗꯣ ꯁꯦꯇꯥꯔꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠ ꯍꯥꯏꯌꯣ ꯍꯥꯏꯔꯦꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯦꯇꯥꯔꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯒꯗꯕꯅꯤꯀꯣ ꯄꯣꯏꯟ ꯑꯃ ꯍꯥꯏꯔꯅꯤ ꯁꯦꯇꯥꯔꯤꯀꯦꯜ ꯑꯣꯏꯕ ꯃꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯍꯥꯏꯕꯀꯣ ꯁꯩꯔꯦꯡꯗꯨꯒꯤ ꯄꯥꯔꯠꯁꯤꯡꯗꯨꯗꯤ ꯍꯥꯏꯔꯝꯃꯨꯀꯣ ꯍꯥꯏꯗꯤ ꯁꯦꯇꯥꯔꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯑꯗꯨꯁꯨ ꯃꯈꯥꯗ ꯄꯤꯔꯤ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯥꯎꯊꯔꯛꯂꯦ ꯂꯥꯏꯔꯕꯒꯤ ꯐꯗꯤ ꯐꯔꯥ ꯇꯥꯎꯊꯔꯛꯂꯦ ꯃꯇꯨꯝ ꯃꯇꯨꯝ ꯑꯃꯣꯠꯄ ꯑꯃꯥꯡꯕ ꯃꯍꯥꯖꯟꯒꯤ ꯗꯨꯛꯀꯤ ꯀꯝꯕꯤꯁꯨ ꯃꯗꯨꯒꯤ ꯃꯔꯛꯇ ꯃꯁꯤꯁꯨ ꯀꯕꯤꯒꯤ ꯁꯦꯇꯥꯔꯤꯀꯦꯜ ꯑꯣꯏꯕ ꯈꯨꯏ ꯑꯃꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯏꯗꯣꯏꯅꯦꯕ ꯃꯊꯪ ꯃꯊꯪ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯩꯔꯦꯡꯒꯤ ꯋꯥꯔꯗꯤꯡꯁꯤꯁꯨ ꯈꯤꯇꯪ ꯆꯞ ꯆꯥꯅ ꯐꯥꯗ꯭ꯔꯃꯛꯁꯨ ꯈꯔꯗꯤ ꯐꯥꯔꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯗꯨꯅ ꯁꯦꯇꯥꯔꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯤꯗꯤ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯑꯒ ꯐꯥꯗꯣꯛꯄ ꯌꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯅꯩꯅꯈꯤꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯏꯉꯥꯒꯤ ꯅꯣꯡꯁꯦꯀꯣ ꯁꯤ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯕ ꯇꯣꯄꯤꯛꯅꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ 2026ꯇꯗꯤ ꯁꯤ ꯍꯪꯒꯗꯧ ꯃꯥꯜꯂꯤꯀꯣ 2023ꯗ ꯍꯪꯈ꯭ꯔꯦ 2026ꯇ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯑꯟꯁꯥꯔ ꯁꯦꯝꯗꯣꯛꯑ ꯊꯝꯍꯧꯔꯣ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯀꯅꯤ ꯁꯤꯗꯩꯗ ꯍꯪꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯈꯨꯏꯁꯦ ꯁꯦꯇꯥꯔꯤꯀꯦꯜ ꯑꯣꯏꯕ ꯈꯨꯏꯁꯦ ꯁꯤ ꯑꯗꯨꯝ ꯍꯪꯉꯛꯄ ꯑꯗꯨꯝ ꯌꯥꯏ ꯑꯣꯔ ꯉꯁꯥꯏꯒꯤ ꯐꯗꯤ ꯐꯔꯥꯒ ꯑꯃꯥꯡꯕꯒ ꯗꯨꯛꯀ ꯀꯩꯅꯣꯒꯤ ꯄꯨꯂꯞ ꯄꯨꯟꯅ ꯇꯥꯎꯊꯃꯤꯟꯅꯔꯛꯄꯒꯤꯗꯣ ꯑꯗꯨ ꯍꯪꯉꯛꯄꯁꯨ ꯌꯥꯏ ꯀꯣꯏꯁꯟ ꯑꯟꯁꯥꯔ ꯁꯦꯝꯗꯣꯛꯑꯒ ꯑꯣꯔ ꯉꯁꯥꯏ ꯑꯩ ꯍꯥꯏꯕꯗꯣ ꯏꯊꯣꯛꯑꯒ ꯊꯝꯗꯣꯛꯄꯀꯣ ꯑꯗꯨ ꯇꯥꯔꯦ ꯆꯤꯟꯐꯥꯗꯣ ꯁꯠ ꯂꯥꯎ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯔꯛ ꯏꯊꯣꯛꯄ ꯌꯥꯔꯅꯤꯗꯅ ꯑꯗꯨꯅꯤ ꯁꯤꯗ ꯂꯣꯏꯔꯁꯤ ꯍꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯁꯩꯔꯦꯡ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯤꯁꯤꯃꯨꯛ ꯇꯧꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ